Image Pauda Miyang Tabiri Basingbu Kurumzari, Nasiki Maroiba Pauda. All Manipur Students Union MSU Linkat Kibagi Yankani Toirak Suba Kumon Palan Pangtokre. Fumti Kaktuna Putok Pusenta Unaba Mechin Hopper Bak Nasi Forest and Environment Minister Malone Stokre. Loinana Dera Satsa Saudagi, Luchimba Garmit Ram Rahim Singh Chahi Taragi Patok Pikre. All Manipur Students Union MSU Linkat Kibagi Yankani Toirak Suba Kumon Palan Nasi DM College Campus Talaiba MSU Ge Headquarter Rapang Tokre Toronduda MSU Ge Former Secretary General Mohen Laurembam na Athoiba Mithung MSU Ge Vice President Laishram Peter na Thoromapu Aduga MSU Ge Former President RK Itocha Singh Amadi Former Secretary General MS Helen Lufo Anina Akana Mithung Singh Oina Taista Pamki Thoramduda Wangang Laduna MSU Ge Hanagi President RK Itochan Hai Indiana British Colony Ge Makada Lairingaida Miot Minai Jathakibagi Thawong Adu Manipur Su Yauraki Nan Manipuri Sing Amadi Foreigner Singna Labdamasi Foiduna Loge Tawbadagi Kusem Ge Chak Tang Bathogdok Thokibani Thogdok Adubu Yaninda Badagi Mahiro Singna Irang Horokbada Misimina Yauki Bathogdok Adugi Hek Nongan Baga Ing Lisingama Chamapan Humpumangagi August Kunipanda MSU Linkat Kibani, Matamatuda Layapa, Achawa problem sing MSU Katana Tinaki, MSU Nasangsila Kiba Kongzanga Mari Lainana, Hawaii Kat Kraba, Mio sing Adugida Mak Karikari Tobi Krabagi Haiki. Nasigi Toromda Toromapu Oikiba, MSU Vice President, Laishram Peter na, MSU Hose Hoseksu, Mahirogi Yaifana Batawata Natana, Ching Tam Nungsinanaba Cultural Identity Gi Tabak Paikatnaba Torang Taure Haiki. London Silla indigenous ID group Singsi, Sisigi cultural Yoba, Hatra Singsi, hidden talent Sigi, Utuk Nabi Damata, cultural program is a way Shana Chingamo, Hijaba Adugi, program, the first, second, third Chingba, Aduma Tavagi, Aduga, we exposed on Adugi, program, Shigi program Sida, Damsilla indigenous Matsu, Musichan, Aminanavi Damata, Tonavi Damata, Chumba program, so Amaromda All Manipur Students Union MSU Ge Yankani Thoi Shuba Mapo Kumon Numit Palan Thoram Asi Ngasi MSU Kakching District na Susinduna Kakching Community Health Center Amadi Sugunu Community Health Center da Namidangi Matamda Maira Thanduna Pangtoki Luinana MSU Maikaidagi Hospital da Laiba Anabasing Amadi Miyamgi Dama Katoklaba Officing da Asa Athaksing Kudot Piki Manipur University da Tribal Mahiro Singh Mingchan Bada Chada Kuntramathoi Reservation Thamgadaba Adu Ngasi Fawba Chatna Handana Laibagi Mayokda Ngasi Manipur University Tribal Students Union na MU Gi A Block Gate Solon Sanduna Kongjang Changsinkre Union Asigi President Duiga Pauna Phongdokibada Tribal Ge Seat Reservation Gi Matangda Chatnagadaba Sing Court na Directive P Balaikrabasu Ngasi Fawba Namsenduna Thamlaga Hanagi Chada Taratare ki reservation adu chatnaduna lairibagi mahuta court na directive pikiba chada kuntramathoi gi reservation adu MU authority na chatnahandrabadi makhal makha kayagi khongjang changsilagani haiki matungda police laktuna solon sinba gate adu hangdokhi hairi Loktak ifumdi sing masa mathanta kaktuna puthok pusen taunaba machine hopper bag ngasi Forest and Environment Minister TH Shyam Kumar na launch tawkre Machinasi India ki manungda Manipur na Omsuba aduga Northeast kina ahanba oina sizinabani Loktak Development Authority na sinkiba thorum aduda MLA Singh L Radhakishore Y Radheshyam T Robindro S Bira K Robindro S Jingo su President Member Singh oina saruk yaki Tharumgi athoiba mithung oikiba Minister T.H. Shyam Kumar Hai Hose Loktak Bu Musalhan Bagi Khwaidagi Chawa Maram se Loktak ta itinfam oiriba Turel Singh nani Maram aduna Turel Singh asigi Khongnung Singh Luna na thamna ba thabak paikat pahore Hose Loktak ki fumdi Singh na ba hopper bak machine ani laire machine ani khakta oiba amadi manpower wat pana fumdi Singh bangamloi aduga CM ga tanaraga ahenba machine longna ba hotnagani haiki
ꯅꯠꯇꯦ ꯂꯣꯛꯇꯥꯛꯁꯤ ꯀꯃꯥꯏꯅ ꯂꯨꯔꯥꯟ ꯊꯝꯒꯗꯕ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯆꯦꯟꯊꯔꯤꯕ ꯃꯅꯤꯄꯨꯔ ꯔꯤꯚꯔ ꯅꯝꯕꯨꯜ ꯔꯤꯚꯔ ꯑꯗꯒꯤ ꯆꯟꯗꯅꯤ ꯔꯤꯚꯔ ꯑꯗꯒꯤ ꯕꯤꯁꯅꯨꯄꯨꯔꯒꯤꯁꯤꯗ ꯊꯣꯡꯖꯥꯎ ꯆꯦꯟꯊꯔꯤꯕ ꯇꯨꯔꯦꯜ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯁꯦ ꯁꯤ ꯐꯣꯔꯦꯁ ꯏꯟꯚꯥꯏꯔꯟꯃꯦꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯣꯅꯤꯇꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯂꯣꯛꯇꯥꯛꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯗ ꯈꯛꯇꯅ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯗꯦꯕ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯆꯦꯜꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯆꯦꯔꯪ ꯃꯣꯠꯁꯤꯜꯂꯛꯏ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯆꯍꯤꯁꯤꯗ ꯒꯣꯔꯃꯦꯟ ꯏꯟꯗꯤꯌꯥꯒ ꯏꯟꯚꯥꯏꯔꯟꯃꯦꯟ ꯃꯤꯅꯤꯁꯇ꯭रीꯒ ꯇꯥꯟꯅꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯠ ꯁꯦꯝꯃꯀꯥꯟꯗ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯍꯣꯠꯅꯔꯤ ꯑꯗꯨ ꯃꯊꯪ ꯆꯍꯤ ꯐꯥꯎꯗꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯤꯟ ꯇꯧꯕꯁꯨ ꯉꯝꯃꯅꯤ Awakening Our Youths for Future haiba themda ngasi 12rak surakpa Friends in Need Society Hairok Fine Society gi mapok kumun palan Hairok pa tu Champrakong Makong da leiba Fine Society gi ground da pangthokre Thoromdo da Chief Guest oina Health and Family Welfare Law and Legislative Art and Culture gi Minister L. Jayanta Kumar Thorongi President oina Education Labor and Employment Minister T.H. Radhasyam amasung Guest of Honor oina Nauria Pakhang Lakpa Assembly Constituency gi MLA S. Subhasandrana Sarukyaki. Ngasigi Thoramduda Hairok area da leiba nama soiraba chathok chasin ngamdraba ahasingda kudol posting piki loinana Hairok area gi metric amadi class 2 parikya da thak wangna pass tawrokibasing sana kotnabada mana phanglakibasing dasu mana mathum piduna pungning thawatki. Loinana Thoramgi saru ama oina PMUY Ujwala scheme gi makhada beneficiary singda LPG connection sing piki. Ngasigi Thoramduda Chief Guest ki warol piraduna Health and Family Welfare Law and Legislative Art and Culture Minister L. Jayanta Kumar na haiki. Mating oina pangadriba potsing si masi wheelchair yare kana pidena masana disable loiba chatpa ngamdaba kambuda tingam thopni ading loina sida yawri bakhi tongan bakhi potsing angang sing lai kwata na yawri gari yawri man por myams different varieties of articles sida yawri myams khena myams na tai di khena mi myam amada mating pangna sem sai na bisi masi ubada madudani ai nei amuke hena nungaiba oda faujaba na haibata Thasigi Tang Kuntareta Singapore Island Country Club ta pangthokiba Mistress Worldwide International 2017 da India gi mahut sinduna saruk yakhibi Manipur dagi mitai ningol mayanglambam Dainana Mistress Empowering Most Encouraging Women of the Year 2017 gi mingthol phanglakre malem gi tongan ba leipa kunthani thoina saruk yaduna pangthokiba Mistress Worldwide International Beauty Pageant Contest aduda M Dainana hai riba Mingthol asi fanglak pangam khibani hairi M Dainana kathokpaga loinana awaba taraba miyoi kayagi mateng pangduna lakhibadu ngasedi malemgi mipum khudingmakna mahakpu sakhang biduna contest aduda Mistress Empowering Most Encouraging Women of the Year 2017 gi crown adu upa phangki mahakna makhatana lemhoriba punsi asi miyamgi sebada kathokani amasung hanthana thambiriba mapuroibana otpi naibiraba nupi kayagi mateng pangani haina Dainana Singapore dagi pangmi singda phungdorakli. Daina ngasi numidang wairam Singapore Airlines tongduna India da halaklagani mahaki marup mapang singna Daina bu Indira Gandhi International Airport Delhi da oknaba sem saduna ngairi hainasu Delhi dagi phangba pau amana phungdorakli. Kunjanupi marup Hyanglam Wabagai Therapy Saki Mairasang amangasi Hyanglam AC gi MLA Dr. Y. Radhasyamna sangakre Hyanglam Wabagai Therapy Saki Kacha Tholam Pak Pangthokiba Asiki Mairasang Sangabagi Mapungoiba Thoromda Manipur Lengaki Manitko Amadi Manitron gi Chairman gi Thaupuriba Hyanglam AC gi MLA Yumnam Radhasyamna Athuiba Mithunglen Kunjanupi marup Hyanglam Wabagai Therapy Saki President Wahengbom Ongbi Moirang Laimana Thoromapu Loinana Wabagai AC gi MLA MD Fazur Rahim Manipur Police ki Telecommunication gi Deputy Inspector General of Police SIS Dizamni Amadi Laikagi Masak Naiba Miyoi Kayana Akhanaba Mithunglen oina Sarukyaki Thormaduda Kunjanupi marup Hyanglam Wabagai Therapy Saki Thaupuriba Ima Ibel Singda Athoiba Mithunglena Achamba Kudol Posing Piduna Pungning Thawatki Loinana Thormaduda Athoiba Mithunglengi Warol Piraduna MLA Yumnam Radhasyam hai Matam amada lamdamasida nisaga mari lainaba amadi atai atopa thodok wathok kaya thoklami Adubu ngasidi madupunamak mami samkre asipunamak lamdamasigi amatangairaba ima ibesenge kunjana pilup asigi hotna zamanani
ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯣꯕ ꯖꯁꯇꯤꯁꯀꯤ ꯆꯠꯅꯕꯤ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯇꯧꯕꯤꯗꯅ ꯑꯥꯏꯟ ꯄꯥꯏꯔꯤꯕ ꯄꯨꯂꯤꯁꯇ ꯁꯤꯟꯅꯕꯤꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯐꯪꯍꯟꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯖꯁꯇꯤꯁ ꯇꯧꯕꯒꯤ ꯈꯪꯊꯍꯧꯗꯅ ꯁꯥꯎꯅꯤꯡꯕꯅ ꯃꯥꯡꯑꯣꯏꯅꯗꯅ ꯍꯥꯠꯄ ꯇꯨꯝꯕ ꯃꯩ ꯊꯥꯕꯅ ꯆꯧꯕ ꯇꯧꯔꯤꯕꯁꯤ ꯃꯇꯝꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯋꯥꯈꯜ ꯈꯟꯊꯃꯤꯟꯅꯔꯒꯁꯨ ꯃꯣꯕ ꯖꯁꯇꯤꯁꯀꯤ ꯊꯕꯛ ꯑꯁꯤ ꯑꯥꯏꯟ ꯄꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯗꯤꯄꯥꯔꯠꯃꯦꯟꯗꯨꯗ ꯁꯤꯟꯅꯊꯣꯛꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯍꯝꯕꯜ ꯑꯄꯤꯜ ꯑꯃ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯇꯧꯖꯕꯅꯤ꯫ ꯚꯥꯔꯠ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯏꯈꯠꯄ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯈꯥꯗ NRL Energy Station ꯊꯧꯕꯥꯜꯅ ꯆꯤꯞ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔ ꯊꯧꯕꯥꯜꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯀꯦꯝꯄꯁꯇ ꯂꯦꯞꯅ ꯂꯥꯌꯦꯡꯕꯒꯤ ꯀꯦꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ CMO ꯊꯧꯕꯥꯜꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔ 2 ꯑꯃꯁꯨꯡ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯥꯐ 4ꯅ ꯆꯠꯊꯈꯤꯕ ꯐ꯭ꯔꯤ ꯃꯦꯗꯤꯀꯦꯜ ꯀꯦꯝ ꯑꯗꯨꯗ ꯃꯤꯑꯣꯏ 150 ꯔꯣꯝ BP ꯑꯃꯁꯨꯡ ꯁꯨꯒꯔ ꯂꯦꯚꯦꯜꯒꯤ ꯇꯦꯁ ꯇꯧꯈꯤ꯫ ngasi pangthokhiba kem asigi matangda NRL Energy Station Thobalgi proprietor Waijoy Kumarna free medical cam asi maru oina gari thoriba miyoisingi hakjang phana thamnabagi pandamda pangthokpani haiki. Ramlan Pal Higher Secondary School gi mahairoisingda road safety ga mari lainana nomagi oiba awareness pibagi thoram ama ngasi Institute of Driver Training and Research Center na sinduna Ramlan Pal Higher Secondary School asida pangthokre. Indian Government ki Ministry of Road Transport and Highway gi makhada sinkhiba thoram aduda Ramlan Pal gi Principal A Rasmata Bedi, Transport ki Joint Director cum OSD BK Sharma, Police Traffic Control Infacity ki SP Khoina Sharma MPS na daista phamki. Thoram duda wangang laduna Transport ki Joint Director cum OSD BK Sharma na haiki road safety ki issue asi English ngani tara manga dagi hauraga Supreme Court na haksinna lobaga loinana retired justice amana chairman oiraga committee ama semki committee asi hek semki badagi state khuding dagi road safety na chingbo committee asi hek semki badagi state khuding dagi road accident na chingbaga mari lainana chahi khudingi data khongatlakpagi matung inna handak lakliba September amadagi hauraga section 184 gi makhada dangerous ride tawbosing haibadi helmet uptaba seat belt fadaba gari thauringaida mobile da wari sanaba traffic rule ngaktabasing bu law breaker ni haibagi marada lupa 800 fine loba hauragani hariba ahanba fabada fine lawkrabasing anirak suba oina farabadi lupa nupa natraga nupi adugi driving license tha ahumge kakani. Road safety ga mari lainana transport department ka Satminariba Police, PWD, Education, Amadi, Medical Department Kaktana Road Safety Purak Pangamloi, Maramaduna, Lamlam Sida Lairiba, Stakeholders Sing Amadi, Miamna Road Safety Thambada Mateng Pangbiu Haiki. UPF ki Hanagi Founder President Komdram Ratana Haikre, Hauzik Lairiba, Asoy Basing Hana Tumtok Patangi, Equina Leba Kitabak Downing Triba, National Character Mangsilak Liba, Amaga, Nushina Daba Asi, Bharat Sarkar na sahi humputara ekhoida chatharakibagi mahini ekhoida lairiba asoibasing lokthokpa mathau tai ekhoigi ipai pusingda chelamba kathopagi thongna marin jensin adu ekhoida chende ekhoina athobasingi mafamda haikat lekat pangkata katpa chumde miyamna ILP ki khongjang leptuna leire haina mangonda hanglakpada mahak khumpham khangdre asengba do khangdabana mapani sapu khara khongjang lepnaba piraklabra haina chingnaba faure. Wafamasi UPF Linkhat ki bagi tarama pansuba mapo kumon thora Manipur Press Club to pangthok bagi athoiba atithi ki warol da ratana phongdok ki bani. Thoromasi da President UPF ki Sorai Sam Ratan Kumar na sabapati oibaga loinana UCM ki General Secretary YK Dhiren na guest of honor oiki. Pagilunnya aku lakukan itu aku mesti lagi di sini macam, ayat ni orang masih kimia, macam singa pun biru, pun macam ina, biasa tu ina, sampai ina macam ni. Ngarang August tang kuntareta Manipur boloi chandana thamliba mayanglan misingi taruk suba ARG Major Angkur Rana na luchingba khutpu amana Mariambam Achau Elias Achauba Apokba
Let M Naha Maitai Moirang Thana Lekai the Leba Chai Humputarani Pansuba Ahal Amabu Yawolup Singi Apun Balup Korkongi Foreign Amasung Finance Secretary Gi Pampubani Haina Bisnupur District Ki Tronglaubi area Dagi Fari Haiduna Manipurda Nungtigi Fongba Pau Chekarada Amasung Electronic Media da Hablakibadu Sentence Sazenba Amasung Tabada Nukningba Waroni Masi Indian Occupation Force Sing na Tuina Tauba Chintiba Anemba Thaki Propaganda Gi Thabukni Korkongi Oina Asigumba Famtho Leiti Amadi Miyoi Asigasu Karigumba Makal Amatagi Mari Lenadi Haina Korkongi Publicity Committee Gi Cherol Aman Hairi Cherola Sina Maka Taraduna Chahi Humbutarani Pansuraba Mang Makuna Lamba Fangdauraba Ahalamabu Brigadier Famthon Pisan Badanatana Thailand, Myanmar Amasung China Ga Warisanaduna Korkongi Thabak Thoram Senlang Tawbani Amukhai KCP Gi Brigadier ni Amukhai Manadaba statement sing Thadok Liba Asina Namthaki Cherol ni Haibadu Adumak Taksari Hairi 6 AR Gi Measure Ranagi Asigumba Oida Padaba Cherola Sina Mahaki Makok Thongba Mayang Lanmi Gi Bo Sing Bulongnam Tawbangam Labasu Manipur Miyambudi Namthak Tawba Oithokti Hainasu Cherol Sina Makhatana Hairi Swangin Chahi Humputara Nipan Kauba Churchanpur District Ki Singhatagi Miyoi Amana Churchanpur District Hospital Gi Biochemistry Department ta Kidney Function Test KFG Amadi RBS Test Taunaba Kaya Rakhana Haijarabasu Tabidabaga Mari Lainana Churchanpur District BJP Unit Ki President Lian Kanglona Luchingba Team Amana Ngasi District Hospital Asigi Medical Superintendent Ka Unaduna Wakat Pagaloinana KFG Amadi RBS Test Tau Yadaba Biochemistry Department Ki Technician Anibu Maragi Matung Inna Cherak Pinaba Taksin Kirhairi BJP Unit Ki Miyoi Sing Aduna Hospital Ga Authority na Hiram Segi Matangda Action Lorok Tragadi Higher Authority da Hiram Segi Matangda Report Piragani Haina Su Kanganki Patient Party da Lem na Pangangedaba Lasing Glucose Amadi Atai Polam Kaya Fangdribasi Fanganaba Kanganki Team Masina CT Scan Yadana Laiba Amadi Sabokadaba Nupising Mamal Tangba Private Hospital da Delivery Ki Damak Refer Tawba Amadi Private Hospital da Operation Tawbagi Kudong Chada Bathok Liba Kayagi Matangda Su Wahang Hangki Myanmar Gi citizen sing pung mga taraba faubada More da lairibra haibagi matangda More police na ngasi More area da check tawbada Myanmar citizen sing lairambadagi khudakta More thadokduna Myanmar na chatkinaba instruction pikre hairi Ministry of Minority Affairs Government of India Gi letter amagi matung inna amasung Directorate of Minorities and Other Backward Classes Government of Manipur Gi makhataba Notice Amana Pre-Metric, Post-Metric Amasung English Ani Taratare Taranipangi Minority Singi Oiba Merit Cum Means Based Scholarship Scheme Singi Online the Nauna Application Pisin Bagi Madam September Tang Contra English Ani Taratare Fauba Sangdokle Amadi Application Renewal Tawbagi Nathasagi Tang Contra Matoi Fauba Oiragani Hairi Akupa Warol Ministry of Website www.minorityAffairs.government.in Natraga Sri L. Kumar Singh Scheme Officer MOBC da contact Tawba Yagani Hairi English Ani Anida Thokiba Famlan Bagi Thaudokta Maralairi Haiduna Dera Satsa Saudagi Chief Garmit Ram Rahim Singh Bu Special CBI Court Amana Chahi Taragi Fado Pikre Mahaku Famlan Bagi Thaudokta Chennai Haina Court na Wayel Chathaba Horapada Hingsagi Thaudok Thoktuna Haryana da Miyoi Kuntrani Pansiki Kaya Amana Asopan Nankibani CBI Judge Jagdeep Singh na Chandigarh Manaki Panchkula da Laiba Court Adugi Special Courtroom Ama Rotaki Sunaria Jail Manung da Siemduna Wayel Chatharaba Matungda Chahi Yankai Suraba Masana Masabu Godman ni Haijaba Garmit Ram Rahim Singh Bu Chahi Tara Fadok Pinaba Lauthoki Judge Jagdeep Bu Chopper Chandigarh dagi Rohtak ta Purakibani Paramilitary Force Singi Company Kulum Doina Rohtak amasung jail gi akoibada cheksina ngak sen ki hairi Punjab amasung Haryana da akan bangak sen bagi thabak lokhat hanki Phamlan bagi case ama register tawraba matungda chahi manga lairaga CBI na Dera Chief ki mathakta chargeship ama Ambala da laiba court ama da file tawki English machamapan Mariputara Mapan amasung English ani amagi marakta Nupi Tunginbi
सादबी अनिबु सेक्सुअल एक्सप्लॉइटेशन तौकी हाइबगी वफम चासित अदुदा पल्ली राजस्थान दा लुपा करोड़ लिसिंग तरा मंगा चंगना साबा नेशनल हाईवे हांगदोपगी थौरम प्राइम मिनिस्टर नरेंद्र मोदी न तौगदौरी किलोमीटर 453 गी असांगवा ओइगदौरिबा NH 13 गी प्रोजेक्ट अदसु PM मोदी न लेबाक मियामदा कथोकदौरी प्राइम मिनिस्टर ना यौरक्ट्रिंगैगी ममांगदा सेम सारिबसिंग अदु यंगसिनबा राजस्थान चीफ मिनिस्टर वसुंधरा राजे उदयपुर थुंग्रे महाका लोइनना स्टेट होम मिनिस्टर गुलाब चांद कलारिया PWD मिनिस्टर यूनुस खान अमसुंग DGP अजित सिंह सु लाखी उदयपुर एयरपोर्ट खेल गोंदा अकनब चेक्शन थौरांग लौखली मतम कुइना उंखनदुना लाखलिबा इंडिया अमसुंग चाइना की मरकता लैरंबा वफम अमा लुशनबदा लैबा अनिना यानखरे चाइना अमसुंग भूटान मखोइगी लमनी हाइना क्लेम तौनरिबा दोकलम प्लेटू दगी लैबा अनिगी लाइनमिसिंग लौथोकनबा यानखरे हाइरी मफम अदुदा ngaksenbagi thabakti makha chathagigani haina China na phungdokliबनी chahi asege June thagi mayai waidagi unkhatnaba adu lakhibani doklam pletu aduda China na lambi semjilakpadagi wathok oirakibani madu thingnanaba India lanmi jangsin ki maduna maram oiraduna lanmi singi marakta unkhatnaba lakhibani haidi sanabagi pau All Jiribam Sports Association Azad Jiribam sinduna Jiribam gi kalimai mandavda Team Tarungna Saruk Yaduna Anishuba TH Hera Singh Men's Veteran Kang Tournament 2017 ngasi hawdokre ngasi gi ahanwa hawdokpada LEC Kangkhut Babu Paraga MITL Kangkhut Jiribam ga sanabada MITL Kangkhut Jiribam na LEC Kangkhut Babu Parabu tara taruk mangada maithiba pikre hayeng dibong GPA Kangkhut ka SAYC Kangkhut Jiribam ga sanaragani अरोइबदा मरोइबा पाव अमहना पिजरी ऑल मणिपुर स्टूडेंट्स यूनियन एमसु लिंखत के बगी यांखनी थोरक सुबा कुमोद पालन पांगथोखरे फुमदी कक्तुना पुथोक पुसिन तौनबा मेचिन हॉपर बाग ngasi फॉरेस्ट एंड एनवायरनमेंट मिनिस्टर ना लॉन्च तौखरे लोइनना देरा सचा साउदागी लुचिंगबा गारमित राम रहीम सिंह चाही तरागी फादोक पिखरे ngasi gi damak tadi पाउदा मतांग सिदा लोइजरे मियंग ताबिरि बसिंगबो अमुकाना खुरुमजरे